ngasi ayuk yamna laibak thibat thodok amada moirang kampu saje amadi khurai angom lekai phongnaba yotki mallaba thong ama tatpadagi mapa macha siningchitta hinghoure amadi nupi amana atatpa thongdagi tarakpadagi ras medicity da aruba filmda laikat naramlaba matung laikat nawang ngamduna leikhidre thodok asi ngasi ayuk pung 8 makhairom tarakpa adwaida thokibani hairi sokpadagi laikat naba ngamduna leikhidraba nufi adugi maming Kurai angom mamang lekai pukham bram begapati chahi humpu mapureba piragumani kawi hairi irin turel gi mathakta saba mallaba yotki thong astagi tattuna tarakpatagi nupi adu turel gi leiraida tasin khibani haina lekai gi uhoba miyamna pawdonaki amaromda thong asi semjit minaba kayarak hanna kendra gi MLA da haijaduna lakpani adubu masi phawba thong asi semjin bidana leiri haina pendaba lekai miyamna phungdroki